Politics amadi leingaklon Khunnai amagi heemai chummi haiba khangminnaduna Awonba Khunnai ama Semnaba Aphaba politics Tourasi Haina Manipur Youth League MAYOL gi President Ashem Prince na phongdorakli wafam asi MAYOL na chatharakliba aikhoigi anauba langon gi ihau haina mingthonba mass awareness amasung poster campaign gi manung chana ngasi wangoi longzam laikai community hall da pangthokpa aikhoigi anauba langon gi bot haina mingthonba khana nainabagi thauram amada makna phongdokhibane MAYOL amadi wangoi apunba club organization amadi maira paibi singna sinduna pangthokliba thauram aduga mari leinana Ashem Prince na hai chathariba campaign asi Khunnai asida mating leiba leingaklon ama purakna bagi wakhalon da pangthokpane mating leiba leingaklon ama lingba haiba sida mekhal asi yamna maru oi Aphaba leingaklon ama purakpada kanglon chumba mekhal ama mathau tai anauba langon gi hawa ma sagat poina handaki mekhal asidagi hauduna kanglon chumba mekhal ama ohenna ba namakna honaminase Hauzik lamdam asida thokliba irang asigi waroisinama purakpa ngamdana lairiba se aikoina politics ta thawoirudabadagine politics amadi leingaklon Khunnai amagi heemai chummi haibasi miyamna munna khangduna Aphaba politics ama puthokpa ngamnaba honasi haina makna makha takhi Anauba langongi adungla bot ama adunga mikhal ama pura asi akhoi langongi ihoma sagatna bonabada Aphaba lengak ama leihanba mathau tai amadi madugi manung channa aikoina Aphaba mikhal gi kanglon ama handak laiba election di horakanda matong tung taba election singdasu akhoi chap chamna miyam gi democratic rights semase fadan exercise tobam changi aduga ngasi akhoi Mangda tadun leba tukai ba masigi singnaba amadi ngasi akhoi wariba aduga ngasi akhoi thingnariba crisis asa masigi warishin proposition masigi akhoi gi masida aiku masi ngamdida tha tara hina henjali ba sa masi akhoi mamang thak tagi politics ta thawoidaba politics po akhoi na hangoi tu kuchna lauruba maramaduna akhoi miyam na khangbigadabadi politics amasung leiriba akhoi gi leingaklon haiba sa masina Khunnai am heemai chumbani aduna Khunnai am heemai chumba politics asa akhoi masak muna khangminnaduna koi chapchana Aphaba achumba adungba politics tominasi aduga akhoi mikap thoklasi aduga Aphaba Awonba anauba akhoi gi mikhal gi kanglon ama akhoi leiminasi haiduna akhoi miyamda thamjage Tauramadu kumari leinana YDUC gi president Longjam achobana hai handaki mekhal asi kanglon chumna pangthoknaba wangoi yakoibada leiriba miyamna MAYOL ga loinana tongan ba warep kulumdoi lore warep sing mapung fana thabak ton thoktuna mekhal asi kanglon chumba mo ohennaba honagani haina makna makha takhi ngasigi tauramadu da retired IAS officer RK Nimai amade advocate Sukham Premjitna maroiba wangangloi singone sarkyakhi Wangoi gi Prajajing amadi wangoi gi Khulon Mairon Nambeda Laiminariba Ima Iben aduga Prajajing Punamangna Hairiba Saksa Haijanaba amadi candidate singdagi akhoi punna salaga karigumba khara laururaga saksanaba khonaba tokdaba asigumba jida akhoi mot amata oina akhoi amata yauraroi haidana akhoi sidagi hek tungda lakpa election khudimakta ju akhoi asigumba se tauraroi haiba mot amata oina Yanaminabagi warep tu logzare mahut silaga bot thadaba akhoi gi wangoi gi prajajingna amu ana tauraroi haiba wafamdu akhoi mot amata oina yaminajare yamna kana dabada unnecessary da langdana khotna bot kini haidana koilang langdana kochen chendana tawdu akhoi wangoi gi prajajingna amata yaudaba muscle power sinaduna nampu sapu tawduna bot thada hanbagi culture akhoi wangoi gi jagajing da pulap muthat minaba isagi democratic right chi sumang manghandaba haiduna akhoi mot amata oina akanba warep akhoi lominajare